Board of Secondary Education Manipur Bosem na LOUBA HANDAK CHAHIGI High School Living Certificate Examination 2025 Ngasidagi Houkhre ngasi ahoba numita English subject paper thoki board ke officials singi matung inna hariba exam asida punna Maheiroi lising kuntra mapanga subna yankaini thoina sarugyari masigi manungda Maheiroi chamanga kuntra mangadi lanjena duna leiriba Maheiroi sing yauri exam asi chingi mafom haibadi Examination Center Humfunitoi Amadi Tampaki Center Marifudra Humdoi Punna Center Chamayang Kaimangada exam thari. That Amagi Matung Inna Maheiroi listing Nipanga Jamari Humfunipana Government School Chahum Subna Taruktagini Amadi Maheiroi listing Kuntaretka Chahum Humfudra Marina Private School Singi Maheiroi Singni Hari Lemhauriba Maheiroi listing Amaga Chani Tarana Edit School Humfudagini Adubu Cheragasida Yamna Nuaitaba Amana Makoina Tamzariba School Singi Authorities Singna Matam Chana Class 9 Tamlakpa Matamdagi Hauna Borta Matam Chana Maheiroi Singi Registration Tauhoda Banangasigi Ngasidagi Hauriba Exam Asigi Admit Card Sing Fangnadabadagi Exam Thaba Fangnakhidre Thodok Houkhre Makoi Singadugi Manungda So Mungda Leiba Pi Namzoklung High School gi Maheiroi Tara Amadi Lafopa Tera High School gi Maheiroi Mari Amasu Admit Card Fangdabadagi exam Thaba Fangnakhidre Hiramasigi Matangda Board ki Controller of Examination Ayam Toina Fongdokibada School Sing Adugi Maikedagi Maheiroi Sing Adugi Registration Matam Chana Board ta Taurakiba Leite Hiramasigi Matangda Board ki Maikedagi Asoiba Amata Yaukide Haiki Social media da viral annoyingly Namzoklung High School Omung Private School asigi 31 students from Philip Nangode Nikat de Bosem site ge Nikat download to baya de haiba na viral oilba gi matang da yam lebang myam ni phom da kai mu khadin thamjage akhoi gi Bosem gi ICSLC exam tha ba ba si 2 years ki long process ni ma gi academic career da class 9 tamatam da ahamba class 9 ka ba class 8 pass ho matung da class 9 ka ba khoi registration haiba process ma lai registration ge 2025 की परीक्षा थागे है तादी 2023 दा registration number अमा voter register तोगदबन हाइबे स्कूल असेगी registration number अमता voter register 23 दा class 9 माजे promotion exam promote तोरे class 10 दा then 2024 दा enrollment number हाइबा उम लाई class 10 गी अदु जोम त लाइते 9 registration तोगदमिन 24 registration enrollment तोरबो मतुंग दा 1 year सही तमम मतुंग दा annual मोगे स्कूल के annual exam तोर मतुंग दा मोगे internal assessment mark 20 हाइबम लाई स्कूल न थागलक दा अदु जो अखोइदा record लेबन नति अमता अदुबु hayeng खतने अखोइना होजिक पैखा हौनबा कै कन्ना अहिंग तुमदगी बोर्ड के स्टाफ में मामा होजि पव 100 टेंबो तो अखोइ सुजरि बजे छात्र म्याम बि कदाइ जे सोइगदगे खतखदगे कन होने जरि बने दो अखोइगी बोसेंगी साइटे दि लोखतम थोपा मतंग चान लोखतनि ना स्कूल अथॉरिटी गी लास्ट लेगिबदगी सेगी सोशल मीडिया दा वायरल ओरपनि हाबसि अइ म्याम अंगदा सेंडोक्स